Gift ready. Champions of the world! Hello everyone, mayam butaram naukchari KANGLEI content channel da. Anouba Chahida lakpada mayam punamak pu anai yaudaba punchi nungsang ba haina thaunijari. Ngasi su mahusagumna anouba video ama puduna Anouba Chahida asida lakchari. Ngasigi video asidi facts of the year 2025. Lakadouba Chahida asida plan tawduna laikhraba events singi matangda khara panjage ngasigi video asida. Thengdaba tawduna video asi makha chathanaba tawjage. Chaliba Anouba Chahida sigi ahanba thamaktadagi hauraga World Men's Handball Championship asi Croatia Denmark amadi Norway da pangtokadori January 14 dagina February ki tang ani fawba ani subuda TikTok hairiba mayam na yam pamnaba application sa India dagi di ban tawkhre aduga United States ta su ban tawba natraga tawdaba haiba sida kanna debate tawnari ahum subada Thailand da same sex marriage haibadi nupaga nupiga longna leinaba andaki chahi sida yagadawre karigumba yaragadi Thailand na same sex marriage da nifu suba world ki country singi manung challagani mari subada andaki chahi ki March tha da 2025 Special Olympics World Winter Games Italy ki Turin da pangthok lagani manga subada handaki chahi ki May tha da 2025 International Ice Hockey Federation World Championship Denmark ki Herning amadi Sweden ki Stockholm da pangthok kadori taruk subasidi khwaidagi interesting oiba mayamna khwaidagi pamnaba Gift ready. Champions of the world! For the greatest event in history. The United States na host oiraga FIFA World Cup mayamna khwaidagi pamnaba Pitribi simba thumbada June 30 adagi na July 30 bagda pangthokadori taret subada 2025 World Games China gi Chengdu da August ki tang 3 dagi na 13 faw ki manung da pangthokadori nipan subada September ki tang 32 dagi na kumathoi bawda Japan ki Tokyo da 2025 World Athletics Championship pangthokadori mapan subada November ki tang 19 dagi na December ki tang 13 faw Netherlands amadi Germany da Women's World Handball Championship 2025 pangthokadori tara subada COP30 Summit Masigi akaknaba tarik ti laitri COP30 Summit haibasi akoigi ichal Lucipriana itatatana attend tauba climate change ka mari leinaba United Nations na pangthokpa adugumba makhalgi yamna chawwa worldwide oiba summit amani fact tara di shukre adubu bonus anihum hapchage bonus number 1 handaki chahi 2025 asidagi Norway hairiba lamadugi sarkar na makhoigi lamaduda anouba diesel amadi petrol ki car sing yonba ban tawragani haibagi aim thamli bonus number 2 handaki chahiye city Pichribi ki mafam ayam bada vote ki board election ki election ngakta ngai gadure mayam ahan bada Venezuelan parliamentary election ani shubada Romanian president election ahum subada Australian federal election mari subada Cameroonian presidential election aduga akoigi naknaraba Bangladesh ki general election su tawba yana lei sidanate Czech parliamentary election hairiba mayam asi handaki chahi sida pangtokadori bani bonus number 3 haukiba chahi 2024 da December ki tang 10 da Nobel Prize ceremony pangthokhiba adumaina lakadoriba 2025 ki su Nobel Prize pibagi thauram asi laiba chahi sigi October tha da lauthoaba yai aduga award ceremony di mahusagum December ki tang 10 2025 da pangthokani bonus number 5 chaliba chahi asi dagi Microsoft na officially Windows 10 PC da sinariba Windows 10 asi officially magi support sing loishallagani haina lauthokre mayam ngasigi di video asi matang swaida loisanjarage ado channel asibu yengbiriba mayam na channel asibu thawai hakjang hapiyu karigumba video asida asoyangam yaurabasu mayamna comment da iduna semdokbirau channel asibu support tawbiyu subscribe tawdriba singna subscribe tawsanbiyu loina na like amadi share tawsanbiyu mathangi video amada amuk thengnarasi